Miss Paodam yang tabiri besang boyim nam Anuradha Devi nay kono na krumsari. Hazang maroi ba Pauda, Bisnupur district e trong lawida ko kilalo besenga state force ka akan mamang da kutona kray. Kaksang itu ngatungan balika singda sangza pamlau tu na lari ba miyo singda kaksang Assembly constituency ke MLA Rameshwar amadi DC kaksang Samoja Salam na jana thana ba polam sang mating pi kray. Loina na relief camp singda hal camp pang tok kray. Hazang pausan no pizari. Ngasi Bisnupur district ki manang chamba trong lawi makhalekai da lenga ka suspension of operations su chanariba kuki lalo luka state force singa akan mamong da namai kamna krai namai kamna ba aduda haisnam jiten singh ka wa security personnel na malakide atopa mangana sopan nang krai namai kamna ba adu matam sangna chathaki maduna mafam duda leiriba miam da mi paina ba pohan ki soklaba sipai sing tonga tonga ba hospital sing da puduna laing bage thabak sa thakrai lekhe ki haksang na postmortem tauna na bage da matu kray nakalang maram da unconfirmed po ay ba report amagi matung ina su chanariba laloba singa adugi maikay dagi su kadar ani asopan ng kray hari lamdam masida mausa ki punsida tamna hanzalak paga iroina na district singda pung taret curfew komto kray irang amari lenana FIR chahunga kumathoy register to khibakaloina na miyoy contract hare sagolmang police station ge manung sanba utong lok koireng dagi Kungam ka koireng kauba miyoy sagon mang dagi Assam Rifles na 9mm pistol ka kunana pare su camp sing Assam Rifle amasong local police na lepulay na inspection chathari haina paugi source mana haire Hauzi irang na marampo oiduna Manipurda oirikliba phibam asida kanagumba miyoy singna si minister ge relief fund da donate tongning labadi si ministers relief fund account number 10329729753 State Bank of India Impal Secretariat IFSC number SBI and 0004562 MICR number 7950020003 da halak piyagani donate tauriba miyoigi ming transaction ID secretary to cm@gmail.com da mail tarok piyagani si minister gi relief fund gi pan number na AALM3044Q ni haina si ministers secretariat Impal da gi tarok chirolaman haidi Hauzi Manipur ki tongan ba district singda curfew chalariba asida kaksang district ke oina hayang megi tang tarani thoi ke ayo ke pung manga taki numi yong ba pung tarani thoi pauba pung tare ke matam curfew kom thokani adubu miam punba amadi mifam pang thokpane sing ba tawuda de athing matam le haina district magistrate kaksang district ke order man haide Kaksing Assembly constituency ke MLA Mayang Lambam Rameshwar na CMN amadi Deputy Commissioner Kaksing Samoja Salam na convener oiduna Kaksing area ke oina samkhipa peace committee na ngasi tongan ba mafam singdagi lanjalaktuna Kaksing ge tongan ba laikai singda sangjafam loduna leiriba miyamda Manipur lenga ke maikai dagi pirakpa jana thangna ba polam sing koina chatuna mating pikre MLA Mayang Lambam Rameshwar amadi Deputy Commissioner Kaksing Samoja Salam yauna atai peace committee gi Mihut Singh yauna chatkiba ngasagi tengbang polam sing pibage khongsat aduga mari lainana MLA Rameshwar na Manipur lengak amadi DC Kaksing bo thagatpa phongdopa loinana lengak asina Manipura amuhanna mapung phana ing tappa purakna ba honari athuba matamda ing tappa puraklagani Kaksing da lanjalak miyoi kaya amasu masa gi mayamda hanaba haukhrai Manipurda ing tappa purakpada miyamna so mateng pangbiyo Kaksing Kendra amadi Kaksing Municipal Council ge mapam singdesu irang thondana ingna tapna lainana ba Kaksing gi leiriba club sing amadi CSO singnasu mateng pangbiyo haina apel tawrakle singdaina haijaning badi hojik Manipurda shanti asi complete peace shanti asi lagani hojik ayamba mafam khuding mata masigi problem masi akoi lairaktre ayambana settle taunare aduna Kaksing Kendra gi manungda lairamba mi mayam ama hojik sugnu romda hanakhre akoi gi
कोराव कोपीदगी लाकपा मखोइसु हनगरे अदुना शांति हाइबा शांति असि अखोई मणिपुरदा मतम लेबा खुदिमता लेनबगिदमता अखोई प्रजादा हाइजरी अमदि लेरिबा लेकाइसिगी अमदि कक्सिंग केंद्रगी क्लब सिंगदा मसीरांग असि थोंदनबा मतेंग पांगबिउ सजोक तोबिउ हाइना खुदनोलगा खुमजरी थैंक यू Housing Manipur Tokliba Kanglopki Irang Asidake Ngaktokuna Inga Tamna Nuse Sanana Leminanabagi Wakalonda Kaksingamadi Kaksinga Kulona Nakunda Minariba Kulsingi Mio Shingna Sarugia Duna Sankiba Committee for Peace and Harmony na Sinduna Relic Camp among us Kaksing High Secondary da Hangdokray Kaksingi Tongan Mapam Singda Lanjanaktuna Kaksingi Tongan Ba Yum Singda Changjapam Lautuna Leramba Mioikia Ngasidike Kaksing High Secondary Skunda Hang Dokliba Relic Camp Asda Lehen Bahokre Relic Camp Hang Dopagi Matangda Committee Ki Ko Convener Chatadari na Pongdorakpada Kaksinga Amadi Kaksinga Kulona Tuna Leriba Kangsim Village Minau Laijing Langol Koijamba Sora Irengbamba Korapupi Hagrapopi Palent Punal Mantang Nasangba Gi Representative Sing Amadi Tongamba Civil Society Singi Representative Sing Yauduna Sankiba Committee for Peace and Social Harmony Head Office Kaksingna Silangtuna Kaksing High Secondary School Kaksingda Rally Campa Ama Hangdokuna Awaba Tarabasingbo Changjapam PVPG Tabag Taram Sing Ngasidaki Jataba Hausade Rally Camp Asida Hairokpa 3 Lam Mari Pangba Maningdagi Youth Team pa Hairoka Army Running Practice Team Santana Laktuna Yamlaba Acha Athak Pirol Amadi Atai Makal Maka Kayagi Polam Sing Mateng Pangbira Pagidama Committee gi Maiki Dagi Thaga pa Phongdok Sari Loinana Makatana Lamdam Sige Miamna Kem Asida Mapteng Pangminatuna Awa Anatarba Miamda Mateng Pangminasi Haina Apel Tawagli Singdasung si Relic Camp Ama Kaksing Higher Secondary School da Relic Camp asi hangjabani Relic Camp asi da leiriba sing asigi sana thangnaba pirol amadi tongan ba pochai kayama mateng pangbirami masigi damakta su aikoi committee asina thagarpa phongdok chari right pan mangna su aikoi gi camp asida angamba mateng pangminaduna aikoi gi awaba taraba sing asibu kanbibagi thabak asida aikoi panmak thodang yaminarbasi haiba wafam asi aikoi committee na thamjari Rally Camp Asida Swar Sampurdaki Lanzalaktuna Lairambi Ima Amana Kangloki Irang Maragasida Matokaramna Tampaki Lamba Asi Yongna Lanzalaki Bage Haiba Wafam Kya Pongdorapakaloinana Awaba Taraba Singbo Mateng Pangbi Bagi Damalta Committee Ki Mio Shimbu Thagapa Pongdonaraki Yang Horapadi Tokum Kangan Langao the Lane, the Sibai Miam La and Mui Jogging the Miki Tavas in Bow Happy Podagi. Koi Lord is a talk at the black sabri. It was the one. Or I go out of you don't want me to say. When you came later around, how I go like a lag of children. She had a sheet and a lawyer, one and even learn to my side to Ganunga and learn to make her. You think you carry the poor of come to Naquin. You know the Yahoo, I take the back of the owner by the telephone. Bagarina, one video we go see or come to Nasi Wangzangi Tonga Mama Pamani the Hangleba Relic Camp Singda Kaksing Dagi Nupi Kanglop Amana Mateng Pangkray Mateng Pangkiba Relic Camp Anidudi the Social and Cultural Development Center Soltek Wangzang Sandana Wangzang Kodong Popi Water Complex the Hangleba Relic Camp Amadi Youth Voluntary Association YPA Wangzang Sandana Wangzang Bazar Community Hall the Hangleba Emergency Relic Camp Ne Hariba Relic Camp Anisida Nupi Kanglop Aduna Cheng Hawaii Tau Tilau Asana Sangba Chana Thanapagi Polam Amadi Piron Sang Tengbangki Hausi status da Kanglopani ki marak ta tholiba irang asina maram oiraga tongan ba mafam dagi lanjana raktuna wabagai assembly constituency gi manung da leiba imung kya da sangjapam lautuna leiriba miyoi singda usiwa nastau gi miyoi singda wabagai assembly constituency gi MLA Dr. Usam Debenga khusam naraga chana thangna ba polam sang mateng pangkre wabagai assembly constituency gi manung da leiba uchiwa nastau gi miyoi singna angang amung ba sel khaina duna MLA Dr. Usam Debenga khusam naraga Assembly Constituency Asiki Manungda Sangjapam Lautuna Ladiba Mioi Jahunga Nipuramda Alu Hawaii Asatau Amadi Thumna Sing Bateng Bang Polam Sing Ngazi Koina Satuna Yan Thokibani
Mamangdasu Assembly constituency manungda leiba imung kyada sangjafam lautuna leiba singda MLA Dr. Usam Devena Cheng Hawai asa thau thumna sangba polam sing yenthokiba leikre hairi Manipurda thokiba kangloki irangna marambo oiraga sangjafam lautuna leiba relic camp marida ngasidagi ahanba phase ki oina peace committee lilongna lupa lakh mangarongge polam sing mateng bangkhre tengmang polam sing pibagi mangoina na lilongda leiba Darul Ulum Markers da Pangthokiba Paugi Mipampa Amada Peace Committee Lilongge by Chairman da Alhaz Riyazuddin Khana Hai Handaki Irandam Asida Ikang Kangodana Kangloki Oiba Thoning da Ba Thodok Amathokiba Asi Yamna Laibak Thibani Lilong Kendra da Laiba CHO Sing Club Organization Singi Mute Sing Local Leaders Singi Mipamba Ama Pangthoktuna Irang Asina Marampo Oiraga Awabataraba Relukan Singda Changjapam Lauduna Ladiba Mio Singda Mateng Pangnanabage Pandamda Peace Committee Lilong Assisem Kibani Awabataraba Singda Mateng Pigani Tabada Lilongda Ladiba Yumthong Kudimangna Leiba Leitaba Tidana Angamba Mateng Pirak Pagi Damakta Tagapa Pungdoki Mana makata na hai piklaba imalabak Manipur asida khunda menariba asi puru kanglop khudimag ichininaw ipa ichanga tane amana awaba tarabada amana nungaitaba phaunaribani adubu nungaitaba kharana marambo oiraga iramdam asida thokiba thoningdaba thaudoga asi amohanna thoktanaba honaminasi nungaitaba kya leirabasu ima amatagi machane haiba wakhalonda wakhal phadaminaduna Tangdu Laitaba Nungshi Chanaba Amana Amage Mateng Pangnaduna Chokotba Iramdampa Ama Ohenaba Amata Oina Thodang Lominase Hana Alhaz Riyazuddin Khana Miamda Apel Dorake Panbayai Impal Moirang Amadi Kwaktagi Relic Camta Changjapam Lautuna Ladiba Singidamakta PCL na Tengbang Oina Cheng Hawai Mangan Tum Kangtak Chini Jamana Angangi Sangom Nastrozent Biscuit Chips Sapon Serve Hangam Thau Amadi Pagna Chingba Polam Singpiki Urupa Amadi Arabti the Lairiba Club Organization Singi Apanba Committee Amak Wariba Urupa Arabti Development Coordinating Committee UAD CORC Manipuna Lamda Masiketungan Tongamba Mapam Singda Lairiba Rel Camp Singda Koina Satuna Tangai Padraba Nomadi Changtraba Yadaba Polam Sing Tengmang Pinakre Tengmang Polam Piba Aduda Sarugya Kiba UAD COC Ge General Secretary PH Ranjana Pongdorakpada Lamdam Masida Thokiba Thoningdaba Laibaktiba Thogdoka Aduna Maram Boiraga Yum Mayum Makai Thadok Lamlaga Lamdam Masigi Tungan Tongamba Mapam Singda Sangjapam Lautuna Ladiba Singi Awabada Karata Oirabasu Matenka Oinanabagi Pandamda Tengmang Polam Singa P7 Haiki Panbayai Litan Pokpi Pukhau Ahalub Pukhau Naharov Birahari College Kundrak Pump Kadangband Fulog Kumantlampa Akampat Kangabok High Secondary School District Sport Complex Wangzing Azad High Secondary School Yaripok Koirom Junior High School Amadi Yampiamba High School da Hangba Relic Camp Singda Tengbang Polam Sitbiki District Administration Thawal Amadi District Health Society Thawal Gi Meng Makada CMO Thawal Amasung Podel Upper Primary Health Center UPHC na Puna Sinduna Ngasi Atopam Beles Relief Committee na Thawal Atopam Maka Upper Primary Skunda Hangdok Leba Relief Camp da Nomagi Oiba Health Camp Thokre CMO Thawal Dr. Wainokul Podel Upper Primary Health Center Gi MO Incharge Dr. Rakesh Amadi District Hospital Thawal Medical Superintendent Dr. Rohini Kumana Luchingduna Pangthokiba Health Camp Aduna Relic Camp Aduda Lairiba Kangloke Irangna Marampo Oiduna Lansanaraktuna Lairiba Mio Taratare Romda Layong Kya Yenkibaga Lunana Lemna Hidalang Taksing So Panganki Ima Hospital Kaksing Amadi Kaksing Kunau Kunka Social Welfare Club Anina Kusam Naraga Ngarang Megitang Tarada Kaksing Kunogi Relic Camp da Free Medical Camp Amapang Thokre Hariba Relic Camp Asida Mio Jama Hena Layanki Amadi Hidalang Taksu Lemna Yentoki Handakta Thokiba Laibaktiba Thokta Mayum Makai Sing Thadoktuna Lansing Narakiba Moirangi Tungan Tungamba Mapam Singda Hangba Relic Camp Singda Ngasisu Lady
Relic camp singa asida tonga CHO club organization ta amati lanai miam na relic material sing donation tongna rakpa leptri adubu sarkar ge oina miang hena changaninge haina morang multipurpose higher secondary school da hangliba relic camp ki committee member amada phongdorakle mauna hai hausak leiriba phibam asida awaba kya mayong nari lanai miyoi kyana mateng khara panglapa asina yamlaba miyoi asi kuina mating piba ngamgani thazade sarkar ge oiba miang sangbiduna awaba taraba sangha asige mating pangbi phongdokhe Original Minister Nabin Patnaik na haki badal lisangani kumari da pangtokadaba Lok Sabha Mikhalda mahaki party na lanai oina thengnagani masagi matangda thorang tawduna leide wafamasi purigi airport Prime Minister Narendra Modi ga unabada chahi humbuta taruk suraba Patnaik na haki bani Prime Minister Modi na mahapo hek ngamba makai mating pangani haki ba Wafam Nabin Patnaik na makhatana phondoki Mahana Delhi da lakpa matanda opposition leader singha unarabayai amadi Bihar ki Chief Minister Nitish Kumar gasu numit nini ki mamangda unakhiba lekhibadagi report kharada mahaki maramda panarakpadagi Nabin Patnaik na mahaki party na lanai thengnagani haiba wafam se phondokibani hairi Delhi की अरविंद केजरीवाल गवर्नमेंट दिल्ली गवर्नमेंट के सर्विस डिपार्टमेंट के सेक्रेटरी आशीष मोरेबू महा की फमदगी लौथोरलगा ट्रांसफर तौख्रे चीफ मिनिस्टर केजरीवाल ना हाइखिबदा पब्लिक वर्क्स तौबदा अथिंगबा पीरिबा ऑफिसर सिंह रिशफल तौगनी दिल्ली गवर्नमेंट के थवंका असदा सुप्रीम कोर्ट ना फोंदोखिबदा एडमिनिस्ट्रेशन ऑफ सर्विसेस दा दिल्ली गवर्नमेंट के लेजिस्लेटिव अमसुंग एग्जीक्यूटिव पावर्स ले कोडदना बखाताना हाइखिबदा डेमोक्रेटिक फॉर्म ऑफ गवर्नेंस अमगे Administrative power adu elective arm da oigadabani Delhi government ke jurisdiction da public order police and land yauroidabani services department ase center ke mihud lieutenant government ke makada lai haina lisangani taramanga da center na pikibani tawatabu lieutenant government council of minister ke matinga loina na function tawgadabani hairi wafam ase chief justice of India DY Chandrasuna Luchingba Supreme Court ke bench amana phondokibani Image Paodam loishinringa ge mawaina na ngasi ayo kaksang kaithenda miyamna potchai yonakhiba madi lainakhiba ge saktam se yengminasi Hauze erobada maroiba pau mani pizari Bisnupur district ke Trong Lawida kokila lobu singa state force ka kan mamang da kuthona krai Kalsangi tunga baleka singda sangja pamlauduna leriba miyo singda kaksinga samla constituency ke MLA Rameshwar amadi DC kaksang Samoja Salamna chana thana bapulam sangmating pikrai Loinana relic camp singda hal camp pangtokrai Image Paodam ngasigi matang ngasidaloy jare miyang tabiri basangba mukahana kurumsari